ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯁꯅꯥ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯏꯪ ꯇꯞꯄꯤ ꯌꯨꯝ ꯅꯤꯡꯊꯤꯅ ꯀꯣꯏꯕ ꯍꯩꯕꯤ ꯃꯧ ꯑꯃꯅꯤ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯑꯃꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯩꯁꯅꯥ ꯀꯗꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯐꯤ ꯈꯔ ꯁꯨ ꯍꯥꯏꯕꯗꯣ ꯀꯔꯥꯏꯅꯣ ꯅꯠꯇꯦ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣꯏꯕ ꯏꯃꯥꯒꯤ ꯀꯥꯒꯤ ꯐꯤꯌꯥꯟꯗ ꯌꯥꯟꯖꯔꯝꯂꯕꯅꯤ ꯀꯗꯥꯏꯗꯒꯤ ꯂꯩꯇꯦ ꯅꯠꯇꯦ ꯐꯤꯗꯨꯕꯨ ꯅꯪꯅ ꯀꯗꯥꯏꯗꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯗꯨꯒꯤ ꯐꯤꯗꯣ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯄꯥꯅꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯏꯜꯍꯟꯅꯤꯡꯗꯅ ꯂꯩꯔꯛꯈꯤꯕ ꯐꯤꯅꯤꯅꯦ ꯃꯗꯣ ꯇꯥꯡꯁꯨ ꯑꯣꯈꯥꯛ ꯇꯥꯡꯈ꯭ꯔꯕ ꯅꯪꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏꯅꯦ ꯍꯥ ꯏꯃꯥ ꯅꯃꯧꯅ ꯍꯧꯖꯤꯛꯇ ꯏꯃꯥꯒꯤ ꯐꯤꯌꯥꯟꯗ ꯊꯝꯖꯔꯝꯕꯅꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯇꯁꯦꯡꯅ ꯂꯩꯁꯅꯥꯅ ꯐꯤꯗꯨ ꯐꯤꯌꯥꯟꯗ ꯌꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯍꯥꯏꯕꯤꯅ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯕ ꯐꯤ ꯑꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯊꯥꯗꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯏꯕꯦꯍꯥꯏꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯅꯣꯕ ꯅꯪꯕꯨ ꯁꯤꯗ ꯌꯥꯜꯂꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣꯕ ꯅꯠꯇꯦ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣꯏꯕ ꯂꯩꯁꯅꯥ ꯆꯃꯝꯅꯅ ꯀꯨꯝꯂꯛꯏ ꯏꯃꯥ ꯅꯃꯧꯅ ꯁꯤꯗ ꯌꯥꯜꯂꯝꯕꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯩ ꯆꯤꯟꯊꯤꯕꯤꯌꯥ ꯅꯪ ꯅꯆꯤꯟꯗꯣ ꯎꯠ ꯅꯣꯏꯕꯗꯧ ꯅꯣꯏꯔꯨꯔꯥ ꯍꯥ ꯅꯃꯤꯠ ꯑꯁꯤꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯅ ꯃꯥꯅ ꯊꯅꯝꯅꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯤꯅꯦ ꯃꯁꯦ ꯅꯪ ꯑꯩꯒꯤ ꯐꯤꯗꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯣꯟꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯍꯥ ꯂꯩꯁꯅꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯃꯝꯅꯅ ꯊꯤꯔꯝꯃꯤ ꯐꯃꯨꯡ ꯃꯈꯥ ꯑꯃꯗꯤ ꯑꯇꯩ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ ꯌꯦꯡꯂꯝꯃꯤ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤꯁꯨ ꯂꯩꯁꯅꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯅ ꯑꯁꯨꯝ ꯊꯤꯕꯗ ꯐꯪꯂꯦ ꯀꯥꯡꯊꯣꯟ ꯃꯆꯤ ꯑꯃꯗ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯂꯩꯁꯅꯥ ꯐꯤꯗꯨ ꯇꯞꯅ ꯈꯨꯟꯒꯠꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯌꯦꯡꯉꯨꯅꯤꯁꯦ ꯑꯩꯅ ꯇꯧꯔꯝꯃꯗꯤ ꯈꯟꯕꯒ ꯇꯧꯕꯒ ꯇꯧꯔꯝꯃꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯊꯝꯕ ꯐꯤꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯕ ꯑꯁꯤꯃꯛꯅ ꯅꯪꯅ ꯐꯤ ꯑꯁꯦ ꯀꯥꯆꯤꯟ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯐꯤꯁꯦ ꯏꯟꯅꯕ ꯌꯥꯗꯅꯕ ꯐꯗꯤ ꯐꯔꯥ ꯁꯥꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯑꯩ ꯀꯔꯝꯅ ꯏꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯍꯥꯏꯕꯤꯅ ꯃꯃꯧꯅ ꯄꯥꯏꯔꯤꯕ ꯐꯤꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯐꯤꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯕꯗꯨꯗ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯄꯥꯈꯠꯃꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯅꯤꯛ ꯌꯥꯝ ꯀꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯗꯤ ꯐꯤꯌꯥꯟꯗ ꯌꯥꯟꯖꯔꯝꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯁꯤꯗ ꯂꯩꯁꯅꯥꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤꯅ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯤꯂꯥꯏ ꯐꯕꯤ ꯏꯃꯧꯒꯤ ꯁꯦꯕꯥꯗ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯑꯣꯛꯑꯦ ꯈꯥꯔꯦ ꯃꯁꯤꯒꯤ ꯐꯤ ꯃꯃꯜ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤ ꯈꯪꯉꯦꯗꯅ ꯅꯁꯥꯅ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯕꯅꯤꯗꯅ ꯁꯦꯜꯁꯤꯒꯤ ꯃꯒꯨꯜꯁꯦ ꯈꯪꯗ꯭ꯔꯦꯗꯅ ꯍꯥ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦꯕ ꯄꯣꯠꯀꯤ ꯃꯒꯨꯜꯁꯨ ꯈꯪꯗꯕ ꯊꯕꯛ ꯑꯃꯈꯛ ꯁꯤꯟꯅꯕꯗ ꯐꯥꯎ ꯑꯋꯣꯏꯅ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯄꯣꯠꯁꯤ ꯑꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦꯕ ꯅꯪꯒꯤꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧ ꯍꯥꯏꯗꯅꯕ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯍꯩ ꯋꯥꯔꯛꯇꯕꯤ ꯂꯩꯁꯅꯥ ꯃꯅꯦꯝꯒꯤ ꯈꯣꯜ ꯑꯀꯟꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯖꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯏꯃꯥꯏ ꯇꯁꯦꯡꯅ ꯐꯤꯌꯥꯟꯁꯤ ꯌꯥꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯀꯃꯥꯏꯅ ꯇꯥꯔꯝꯃꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯍꯥꯏ ꯆꯤꯟꯊꯤꯕꯤ ꯑꯃꯨꯛꯀꯁꯨ ꯅꯆꯤꯟꯅꯗꯨ ꯊꯤꯕ ꯁꯥꯏꯅꯦ ꯑꯩ ꯇꯧꯉꯝꯕꯤ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯑꯩꯒ ꯅꯪ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯅꯪ ꯄꯥꯕꯒ ꯏꯆꯥꯅꯨꯄꯥꯒꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯇꯅ ꯐꯤꯁꯤ ꯀꯥꯆꯤꯟ ꯑꯁꯤ ꯅꯝꯁꯤꯜꯂꯝꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯅꯠꯇꯅ ꯅꯪꯅ ꯇꯧꯗꯅ ꯀꯅꯥ ꯇꯧꯅꯤ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯑꯛꯁꯝꯗꯨ ꯄꯥꯏꯔꯒ ꯏꯜꯂꯨꯔꯥ ꯍꯥꯏꯕ ꯂꯩꯁꯅꯥ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯇꯧꯗꯕ ꯊꯕꯛ ꯑꯃꯗ ꯑꯁꯨꯝꯅ ꯆꯩ ꯉꯥꯡꯗꯨꯅ
ꯑꯔꯥꯟꯕ ꯇꯥꯍꯟꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯐꯤꯁꯦ ꯁꯨꯖꯔꯨꯔꯒꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯅ ꯂꯪꯊꯣꯛꯈꯤꯕ ꯐꯤ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯈꯨꯟꯒꯠꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯄꯗ ꯃꯅꯦꯝ ꯏꯕꯦꯍꯥꯏꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯤꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯌꯥꯝ ꯁꯨꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯁꯤꯒꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏꯗ ꯇꯥꯔꯨꯕ ꯅꯝꯁꯤꯜꯂꯨꯕ ꯐꯤꯁꯤ ꯑꯩꯅ ꯁꯦꯠꯄꯤ ꯏꯟꯕꯤꯅꯤ ꯈꯟꯕ꯭ꯔꯥ? ꯅꯪ ꯃꯁꯤꯗꯤ ꯅꯪꯒꯨꯝꯕꯅꯅꯦ ꯏꯟꯒꯗꯕ ꯈꯪꯂꯕ꯭ꯔꯥ? ꯃꯁꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯦꯗ ꯑꯩ꯫ ꯍꯦ, ꯂꯥꯎ ꯍꯥꯏꯕꯅꯦ꯫ ꯅꯄꯥꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯩꯒꯤ ꯂꯥꯎꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧꯒꯤ ꯃꯈꯨꯠ パイꯗꯨꯅ ꯃꯪꯒꯣꯜ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯀꯞꯇꯨꯅ ꯃꯅꯦꯝꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯗꯅ ꯌꯥꯟꯗꯨꯅ ꯈꯥꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯁꯤ ꯅꯃꯧ ꯂꯥꯟꯖꯔꯦꯕ꯫ ꯏꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏꯕ꯫ ꯏꯃꯥ, ꯁꯤ ꯑꯩ ꯂꯥꯜꯂꯦꯕ꯫ ꯏꯃꯥ, ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯍꯥꯏꯕꯤꯗꯤ ꯃꯃꯧꯕꯨ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯕꯨꯛꯇ ꯁꯥꯎꯅꯤꯡꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯁꯤ ꯊꯑꯣꯏꯅ ꯇꯧꯔꯒ ꯃꯃꯧꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅ ꯂꯩꯁꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯜꯂꯤꯕꯗꯨ ꯈꯪꯁꯤꯡꯁꯤꯡꯂꯒ ꯁꯨꯃꯥꯡ ꯇꯝꯅ ꯍꯥꯏꯒꯠꯇꯨꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯅ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯈꯤꯕꯅ ꯊꯧꯖꯥꯜꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯩꯁꯅꯥꯅ ꯇꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪ ꯌꯨꯝꯁꯤ ꯆꯪꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ!" ꯊꯧꯖꯥꯜ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯁꯥꯎꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ? ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ? ꯂꯩꯁꯅꯥꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯁꯦ? ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯁꯤꯒꯨꯝꯅ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗꯁꯨ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯩꯁꯅꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯦ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯃꯥꯒꯤ ꯆꯤꯡꯊꯛꯇꯒ ꯈꯨꯝꯗꯨꯅꯒꯁꯨ ꯇꯧꯔꯤꯅꯤ꯫ ꯍꯩ, ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯀꯟꯗ ꯅꯪ ꯑꯄꯣꯛꯄ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯆꯤꯟ ꯈꯨꯝꯂꯕꯅꯦꯕ꯫ ꯍꯩ, ꯇꯧꯅꯨ ꯍꯥꯏꯕꯤꯗ ꯍꯥꯏꯖꯁꯅꯤ ꯀꯣ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯅꯅꯦ ꯅꯪꯁꯦ ꯉꯥꯡꯅꯔꯕꯅꯤ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯦ ꯍꯥꯏꯗꯅ, ꯈꯪꯉꯤꯗꯅ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨꯅꯦꯍꯦ ꯅꯣꯏꯕꯣ, ꯅꯃꯥꯏ ꯏꯀꯥꯏꯌꯨꯅꯦ ꯅꯪ꯫ ꯃꯥ, ꯊꯕꯛ ꯂꯩꯇꯕ ꯃꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯕꯗꯣ, ꯃꯗꯨ ꯅꯆꯥ ꯇꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯥꯁꯤ ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯅꯨꯡꯇꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯩꯁꯅꯥꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯏꯃꯥꯒꯤꯁꯦ ꯈꯪꯅ ꯎꯅ ꯂꯩꯁꯅꯥꯕꯨ ꯑꯔꯥꯟꯕ ꯁꯨꯝ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯊꯥꯗ ꯇꯣꯛꯄꯤꯔꯣꯕꯁꯤ ꯌꯥꯔꯦꯕ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ, ꯁꯤ ꯇꯣꯛꯄꯤꯔꯣꯕ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯂꯩꯁꯅꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯩ, ꯇꯧꯉꯝꯕꯤ, ꯍꯩꯔꯦꯗ ꯅꯇꯥ ꯇꯧꯕꯒꯗꯤ, ꯍꯥ? ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤꯒ ꯁꯥꯗꯅ꯫ ꯍꯩ, ꯃꯩꯊꯥꯕꯤ, ꯅꯒꯨꯟ ꯈꯪꯉꯤꯅꯦ, ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯊꯃꯥꯏꯈ꯭ꯔꯕ ꯑꯗꯨꯅꯅꯤ ꯏꯆꯥꯁꯦ ꯑꯅꯝ ꯑꯍꯥꯆꯨꯗ ꯂꯩꯔꯤꯕꯁꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜ ꯃꯃꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯦ ꯆꯥꯕꯣꯛꯇꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯣ, ꯍꯩꯈ꯭ꯔꯦꯗꯀꯣ, ꯊꯣꯡ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯝꯕ ꯅꯣꯡꯇ ꯍꯪꯒꯠꯅ ꯈꯨꯝꯗꯕ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯄꯨꯡꯁꯨꯝꯈ꯭ꯔꯦ, ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯕ꯫ ꯀꯌꯥꯗ ꯍꯩꯅ ꯂꯥꯡ ꯊꯥꯛꯂꯤꯕꯅꯣ? ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯗꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯁꯤꯗꯤꯅꯦ ꯊꯕꯛ ꯍꯦꯛꯇ ꯍꯧꯔꯛꯀꯦ, ꯃꯁꯤ ꯀꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯍꯥꯏꯕꯤ ꯃꯐꯤ ꯍꯣꯡꯂꯨꯔꯒ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯩꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯑꯐꯤ ꯉꯐꯥꯏ ꯑꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯊꯥꯔꯣꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯍꯩꯃꯥ, ꯏꯆꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯑꯐꯤ ꯉꯐꯥꯏ ꯇꯧꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯔꯒꯦꯕ?
ibi haibi tausinare hai tharo nangbunya ai yumda leiba sungam ngamdre ai kadai dam sakresari phawba ai khalabani ai khoidausi prok prok ai sak phaidu oirabani ai haima adubu kari tarubagi aingonda wadu mayek sengni ta tambiyu kaidokya laosi se sida phamusi asi hairaga mora ama thaduna ibi haibi bu phamhalli kari oine gya aina pamdaba aina yani daba nupi duni dana aina haibadi ai isana pa matomtan isana pam nusina laura e haidana hauzik ma mamita masa ma uba phangtre aduna aigi sagai sia mana maram origa bu lallage siraiba masi hini bema hauzik ta laungnaram laga lakli base tharona tapna haire haiba adugi oiria hoi isi bema aina haibwa amakhat isi ni habiradi isi na haiba aigi isana pisia kopithok laga loire kaino wado tabdai bi haibi harauna haire haiba kari wano hekta hayuse ai ne kokse sabana loirabani aina kok sari busia phagi bo hairabadi ai nangna haiba loina yaki hayune kari pamino tharo phamlambadagi tamna hogalaklaga nokfe tawraga mamita sel mayam ama uraga asa saung haire isia isena kari gumana nauda sel mayam ama pirabadi isena aigi isan pisia namau oisage haibado kokpithok singaidana ibe haibi haipi wakhal tawi adubu mahak selgi pamubu leite mahaki wakhalda masanupabu atopa nupi ama thihanduna sadanongda sandokpa sini ibe haibi na haire tharwa nangna pamliba silbu kayano isi pige aduga nasanupi asia ai imau ohel ai masina tananya ai ko ingado mandre tharo ibe haibi ni yarakpaduda haraun haire ha selpige haiba adudi isia aidi seldo pamudi pami haibabu lamgumba lawgumba leiragadi aduna dum hena pamido hayengwai aigi isana patomasia mayoi sahugnaba ibi haibi haibit wakhal tawraga khumlei phare adudi ai nangonda law pari ani pirake nasana pisia aigi imong ohelo tharo ibi haibi gi wadu tabada haraun haire haiba asengire isi bema odona nungai sareda ko as adudi isena lawpamdugi se sangdo engona sinabiro aigi isana paganya tawraga magi mingda palage aduga ai isana pi ase isigi mafamda sinarage ado luhongbodi aidi sen lairoibo kamdausiga hera adugi bu aina loina puthokani asuk nungai ba matam sidabu karigi sel pamuruni ge tharo aduna nya isi loina asang makai puthoke adudi luhongmase khara thuni he tu hongna tawrasine ko yai isi ma aina haibatuda hana pangthokpiro adoirabadi isi na pamado asi hairaga ingit tawi ibi haibi harauna as nungaire ai ngasi hayeng sida nangi do pirage aduga ne handagi thapan khalakpasida luhongnanabagi afaba numit ama yenglaga sauni hekta hongnasi adudi ai ngasi gidi salage ko tharoi bema ai yam nungaire haisi asi hairamlaga ibi haibi mayumna sen chatkirami tharosu ibi haibi na sakibado noktuna yengduna lehawi law pari ani haiba adu oirabadi ai isan pagi mingda palaba kanade so phabasibu kaido haibanoda masidi langlena wafamse ai haudoktabadi yaroi ai tapna themage aduga lawfam lawi haibasi khanganba yadre hoide he ai natana kananabu khangnege ipuroiba haire leitre yumsida aikoi ahumdam leibasida kananabu khangnege langlen dubu kadaida leikraba sange hai langlen taribrani nangbo langlen yamna ing tappi mung hazadabi nupini apokpi mama nongna kainakrabagi tungda ikuidana mapana mamaton pusilaki madugi matung sahi olakpada mapabong sulay khiramde mamatona mahakpu thina otpi naibi mamatongi saraida yamna wana khangsei nomatasu lekaya sadokhande mamatona haibadudang tawbana mahaki mathau oirami kariguma tawdrabadi aduki matik phuba saiba tawrami maram aduna langlen mamatongi wa nomati hitokpa ngamlamte langlen saksangda mamatongi singhi phutlambadagi mamatona kauribadu taraduna mapana senthuraklami ima kari haige tharo mana pamlibadu soidana yadaba yadi haina khaladuna langlinbu tapna ingna yam nungsiba saduna khonjel nau than hairaklammi
Hai, ima ngasidi wa ama haigenya kuirabani. Ima na mafamse haige khalakliba. Adubu ngasidi ima hairage. Nang yadaba tawnu ko ima gi bema. Langlen tap naire. Ima aigiri ima na pumnamakni. Nacha ima na haibu pumnamak yazagani. Ima haibi kari wapam oibirabano. Tharo langlengi masamadu nanbidun haire. Is onthokna nungsikri. Sisi yenghoy. Ima na niya kalingi sida. Nangbu mafam saba mada yenglaga thazaramge haina khali. Nupado yamna phaba nupani. Aina masak khangba imungni. Sil thunga yamna paikraba zani imungdo. Nangna niya lairubada nakhot tahamnaga saagdawribni. Makoygidi niya tabak tongna miga su thammani. Masidagi hena phaba lairaroi haina niya imana khalaga niya makoygi mising laami kuirabani. Ingonda taklibase mamo oizarage haidani. Adubu ngasidi imana tare la khanba yaba khali hairaga niya makoyna hari wafam ado imana ya thokre. Nang imana harise kari khali yaningdabrani sabo. Ima aigidamak imana phanam simbibabu karigi nasana yaroi. Nasana image pambada yetpagi pangal su leisadi. Imana phari khanbado nasa yazare. Langlang yuwadu tabada tharo haraubana masadu leirami. Tharo yam haraun hairei. As nungaizare da koidi sinidana apha masa haibado. Yengoi adudi athubada luhongnaba hainakrage ko aduganya makoyna luhongbana sangadaba polam saram loinasu puthokpini hai. Sidigi hena phababu kadai gi lawruni haibagi natrado. Salo nathau tawzaruro. Ima ngasidi yam nungai. Hoi ma asi hairamnaga langlen imungda sangduna man tawrimleba thabakaduda mai onsinduna amuk tawkirami. Nakal amaromdana ibe haibagi imung adudi kangkhong saidida khaklammi. Mama ibe haibin haribu wadu thawzalna battatba makhai yaramde. Masida sunatana imung adu irang pik thalammi. Hai nang aina silibasya imung asigi sagai asigi phananabani nakokto khara khanthawni nangwa. Isana tumtani nangamana sadadawda sandoktrabadi sagai asya muthalasi haribro. Ha sabokta bisiga haktakta sagai asya muthalagi haribro. Thawzal mamagi wadu tabada sauningbana mamit anidu ngangsangang makai mamagi manakta sanglaklaga hairei. Ima snupini ko. Laisna snupini. Angang pokta nupibu nupi oina khanba ngamdabi mabu minungsi mata yaujubdu karigino iba. Nupi yam oina imasu laisna na kaya yamna waramgani khanbidraba. Laisna su mamitta masa uninglibani. Masibu mana tawke haidun tawhalibra. Masi laibokta tamlambani iba. Mama masana ngangnaribadu laisna thongsil marumdagi lona tarami. Buba thangba ngamdraba manemgi akanbu wahai amadi manakta leptuna lairiba mapuroiba. Pumnamak asi uru tarubada khamba ngamdraboy laisna nawrabi maithongduda mitlu anidudagi irang lepa leitana sintharaklammi. Laisna mahaki thamoida omduna saktuna wana khangzari. Karigidi uningloi karigidi phangninglamoy mama haiba mingthol phangningbana ngawrbi laisnani. Hai taningdi ai nupi yema oina poklaga mama oiba ngamdaba nupibu nupiro ha kanadi bongo imana silibasya nang yadaba yaroi nang yagadabani. Imana wa loina loisinaramlabani. Luhongbagi matamsu lepnarabani. Khangidana masida yadi ka haidana aigi mayoktu leplaklaba aibu phatti haiganu ko aibu phatti haiganu hairibasini. Asi hairamlaga ibe haibi imungda saungna sanglai. Ibe haibina sanglakpada laisnana thongsil marumda lona kaptu lairibada urami. Ibe haibina hairei. Hai nasaktu yeningdini he imisi ulakanu khangidana. Manemgi akanba wadu tabada laisnadi braza taba gumkri. Laisnagi thamoi machet thokna kairi. Mamagi matauda thawsal magi nupi laisnagi damak khaluraga nungaitaba pharuduna themjinbirei. Laisna se karisu khalunusi karigi kapibano angaubi. Imana fanna hairabasu aini yadraga loi. Ei imana hairibase ai tasena tawai pamde. Aigidi nang kaktani. Nanna aigidi pumnamakni si kamkano ai nungaiteba. Laisna mabukni nungsina mapureibabu yengtuna hairei. Tata imana hairibase achuba wafamni. Imana hairibase tada yabi. Thawzal magi thawai oiribi laisnana hairaklibu wadu tabada
ꯃꯥꯒꯤ ꯂꯩꯁꯅꯥꯅ ꯃꯥꯕꯨ ꯋꯥꯔꯧꯔꯒ ꯍꯥꯏꯔꯛꯂꯤꯅꯤ ꯈꯟꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯁꯅꯥ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯇ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩ ꯂꯨꯍꯣꯡꯂꯣꯏ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ꯫ ꯂꯩꯁꯅꯥ, ꯑꯩ ꯇꯥꯕ ꯉꯝꯗꯦ꯫ ꯗꯥꯗꯥ, ꯑꯩ ꯇꯥꯗꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯁꯨ ꯃꯨꯟꯅ ꯈꯟꯊꯔꯕ ꯇꯨꯡꯗ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯏ꯫ ꯊꯧꯖꯥꯜ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯪꯒꯤ ꯇꯥ ꯊꯧꯖꯥꯜꯅꯤ ꯑꯩꯁꯦ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯔ ꯀꯔꯤꯒꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯦ ꯈꯜꯂꯤꯕ? ꯑꯩ ꯃꯗꯨ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯂꯩꯁꯅꯥ, ꯑꯩꯁꯤ ꯅꯪ ꯈꯛꯇꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯌꯨꯝꯁꯤꯗ ꯁꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯀꯗꯕꯤ, ꯃꯍꯩ ꯌꯥꯟꯒꯗꯕꯤ ꯄꯥꯝꯕꯤ ꯑꯃ ꯌꯨꯝꯁꯤ ꯊꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯍꯩꯗꯨꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ꯫ ꯇꯥꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯉꯣꯟꯗ ꯁꯔꯨꯛ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯃꯁꯤꯗ ꯑꯩ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯒꯤ ꯐꯅꯕ ꯑꯐꯕ ꯊꯕꯛꯇ ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯀꯠꯊꯣꯛꯇꯨꯅ ꯑꯐꯕ ꯑꯃ ꯐꯪꯍꯧꯕ ꯑꯣꯏꯍꯧꯕꯗꯨꯅ ꯐꯠꯇ꯭ꯔꯅꯤ ꯗꯥꯗꯥ꯫ ꯊꯧꯖꯥꯜꯅ ꯂꯩꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ, ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯃꯗꯨꯃꯨꯛ ꯍꯥꯏꯔꯕꯀꯣ? ꯑꯩꯁꯤ ꯅꯪꯒꯤ ꯇꯥ ꯊꯧꯖꯥꯜꯅꯤ꯫ ꯑꯩꯕꯨ ꯃꯤꯒꯤ ꯑꯣꯏꯍꯟꯅꯕ ꯅꯪꯁꯨ ꯌꯥꯎꯅ ꯁꯤꯟꯒꯅꯨ꯫ ꯃꯗꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯎꯕ ꯊꯥꯡꯕ ꯉꯝꯗꯕ, ꯀꯔꯤꯅꯣ ꯈꯪꯗꯕ, ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯏ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯅꯪ ꯃꯇꯨꯡꯗ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨꯀꯣ? ꯁꯤ ꯍꯥꯏꯔꯣꯏ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ꯫ ꯍꯥꯏꯔꯣꯏ ꯍꯥꯏꯌꯨ꯫ ꯂꯩꯁꯅꯥꯅ ꯊꯧꯖꯥꯜꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯁꯤꯟꯅ ꯁꯥꯗꯨꯅ ꯂꯨꯅ ꯄꯤꯔꯥꯡꯒꯤ ꯃꯔꯨꯝꯗ ꯊꯧꯅꯥ ꯐꯕꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥ, ꯀꯔꯤꯒꯨꯝꯕ ꯇꯥꯗꯅ ꯋꯥꯐꯝꯁꯤ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯣꯏ꯫ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯥꯗꯅ ꯋꯥꯐꯝꯁꯦ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯒꯤ ꯐꯅꯅꯕ ꯁꯤꯟꯕꯗ ꯑꯩꯁꯨ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯈꯟꯖꯔꯒ ꯋꯥꯐꯝꯁꯦ ꯃꯈꯣꯏ ꯇꯥꯗꯅ ꯍꯥꯏꯖꯕꯅꯤ꯫ ꯊꯧꯖꯥꯜ ꯂꯩꯁꯅꯥꯒꯤ ꯑꯀꯟꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯇꯥꯕꯗ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ, ꯐꯔꯦ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯒꯦ꯫ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯊꯨꯡꯍꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯅꯪꯁꯨ ꯌꯥꯒꯗꯕꯅꯤ꯫ ꯑꯩ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯄꯤꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟda ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯝꯇ ꯍꯧꯗꯣꯔꯛꯄ ꯌꯥꯔꯣꯏ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯁꯤꯕꯗꯤ ꯅꯪꯅ ꯈꯪꯅ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯁꯥꯎꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯃꯣꯏ ꯀꯥꯏꯔꯕꯤ ꯂꯩꯁꯅꯥꯗꯤ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯖꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯔꯕ ꯑꯗꯨꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯤꯆꯩ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯈꯥꯡ ꯀꯟꯕꯤ ꯁꯥꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯅꯕꯨ ꯄꯥꯝꯒꯅꯤ? ꯀꯔꯝꯕ ꯊꯃꯣꯏꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤꯡꯒꯅꯤ? ꯑꯗꯨ ꯄꯨꯝꯅꯃꯛ ꯎꯠꯊꯣꯛꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯄꯥꯜꯊꯣꯡꯗ ꯌꯥꯅꯤꯡꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯊꯥ ꯊꯧꯖꯥꯜ, ꯑꯩꯅ ꯈꯜꯂꯤꯕ, ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯗꯤ ꯅꯪꯅꯗꯤ ꯎꯕꯤꯔꯔꯣꯏꯀꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯜ ꯅꯥꯏꯗꯦ꯫ ꯅꯪꯕꯨ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯃꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯍꯤꯛꯅ ꯍꯤꯛꯅ ꯊꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯧꯖꯥꯜ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯝꯃꯤ꯫ ꯇꯤꯜꯂꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯆꯥꯕꯨ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯂꯣꯟꯅ ꯂꯩꯁꯅꯥꯕꯨ ꯀꯧꯊꯣꯛꯂꯒ ꯂꯥꯡꯂꯦꯟ ꯇꯥꯍꯟꯗꯅ ꯊꯧꯖꯥꯜꯕꯨ ꯍꯪꯂꯝꯃꯤ꯫ ꯍꯩ, ꯏꯆꯥ ꯅꯨꯄꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯍꯥ,
ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ ꯇꯧꯉꯝꯕꯤ ꯅꯪꯅ ꯏꯆꯥꯗꯣ ꯑꯍꯤꯡ ꯍꯜꯂꯛꯀꯅꯣ ꯍꯥꯏꯗꯅ ꯊꯩꯗꯨꯅ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯩ ꯌꯥꯝ ꯊꯨꯅ ꯊꯤꯔꯒ ꯄꯨꯔꯛꯎꯁꯣ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯏꯃꯧ ꯑꯁꯦ ꯃꯁꯤꯅꯒ ꯇꯥꯈꯤ ꯈꯪꯈ꯭ꯔꯕꯗꯤ ꯂꯥꯟ ꯇꯥꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯤꯗꯅ ꯌꯥꯝ ꯊꯨꯅ ꯊꯤꯔꯨꯁꯨ ꯆꯠꯂꯨ ꯏꯃꯥ ꯅꯃꯧꯗꯤ ꯈꯪꯖꯗꯤꯌꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯑꯩ ꯈꯪꯗꯤꯌꯦ ꯏꯃꯥ ꯍꯣꯏ ꯑꯩ ꯃꯈꯣꯏ ꯇꯥꯗꯗꯣ ꯀꯗꯣꯝꯗ ꯂꯩꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯊꯤꯖꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯆꯠꯀꯦ ꯇꯧꯏ ꯏꯕꯦꯍꯥꯏꯕꯤꯅ ꯈꯥꯝꯃꯤ ꯍꯩ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯗꯦ ꯈꯪꯉꯤꯗꯅ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯪꯒ ꯉꯁꯤꯗꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯈꯪꯉꯤꯗꯅ ꯏꯃꯧ ꯑꯁꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯈꯪꯉꯤꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯅꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯏꯟꯈꯤꯒꯗꯕꯅꯤ ꯈꯪꯉꯤꯗꯅ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯏꯕꯨꯡꯉꯣꯗꯣ ꯊꯤꯔꯒ ꯄꯨꯔꯛꯎ ꯂꯩꯁꯅꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯀꯩꯗꯧꯁꯤꯒꯦ ꯊꯥ ꯊꯧꯖꯥꯜꯅ ꯀꯗꯣꯝꯗ ꯊꯤꯔꯨꯕ ꯑꯩ ꯊꯤꯔꯨꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯁꯅꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯩꯁꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯌꯨꯝꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯊꯥꯕꯜꯂꯩꯒꯤ ꯂꯩꯈꯣꯡ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯣ ꯏꯁꯣꯔ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯠꯇꯗ ꯂꯣꯏꯁꯔꯦ ꯈꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡ ꯊꯧꯖꯥ ꯅꯍꯥꯛ ꯌꯥꯝꯅ ꯐꯠꯇꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯔꯤꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯒꯤ ꯂꯩꯁꯅꯥ ꯅꯪꯕꯨ ꯊꯤꯕꯗ ꯋꯥꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯇꯥꯟꯕꯤꯔꯛꯑꯣꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯥꯎꯗꯝ ꯑꯁꯦ ꯏꯆꯦꯅ ꯑꯃꯨꯛꯇ ꯇꯝꯖꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯁꯅꯥ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯗꯤ ꯑꯁꯦꯡꯕ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯃꯔꯤ ꯑꯣꯏꯕꯅ ꯊꯃꯣꯏ ꯑꯃꯅ ꯑꯋꯥꯕꯗ ꯊꯃꯣꯏ ꯑꯃꯗ ꯄꯥꯜꯂꯤ ꯍꯥꯏꯅꯕꯗꯨꯅꯤ ꯃꯗꯨꯃꯛꯅ ꯂꯩꯁꯅꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯊꯧꯖꯥꯜꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯌꯨ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕꯒꯤ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯁꯅꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯇꯨꯔꯣꯏ ꯉꯝꯂꯣꯏꯅꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯧꯖꯥꯜꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯩꯁꯅꯥ ꯅꯨꯡꯁꯤꯕꯤ ꯂꯩꯁꯅꯥ ꯊꯧꯖꯥꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯞꯂꯝꯕꯗꯒꯤ ꯃꯃꯩꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯗꯥꯗꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯂꯩꯁꯅꯥ ꯊꯧꯖꯥꯜꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯥꯔꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯍꯤꯛꯅ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯊꯧꯖꯥꯜ ꯃꯍꯥꯛꯁꯨ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯄꯨꯟꯁꯤꯗ ꯌꯨ ꯊꯛꯇꯕ ꯃꯍꯥꯛ ꯉꯁꯤꯗꯤ ꯌꯨ ꯊꯛꯂꯤꯕꯒꯤ ꯃꯔꯝ ꯂꯩꯁꯅꯥ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯅ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯊꯧꯖꯥꯜꯒꯤ ꯑꯋꯥꯕ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯂꯩꯔꯥꯡ ꯃꯍꯥꯛꯁꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯠꯄ ꯃꯔꯤ ꯑꯗꯨ ꯎꯔꯗꯨꯅ ꯈꯪꯂꯗꯨꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯒꯨꯝꯅ ꯂꯩꯔꯥꯡ ꯃꯍꯥꯛꯁꯨ ꯀꯞꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯊꯧꯖꯥꯜ ꯃꯥꯒꯤ ꯂꯩꯁꯅꯥꯅ ꯃꯈꯣꯡꯗ ꯇꯨꯔꯤꯕꯗꯨ ꯇꯞꯅ ꯆꯤꯡꯈꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯄꯪꯕꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯁꯦ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯒꯤ ꯆꯠꯂꯣꯏ ꯁꯦ ꯀꯞꯀꯅꯨ ꯁꯦ ꯑꯩ ꯅꯪꯅ ꯀꯞꯄ ꯌꯦꯡꯕ ꯄꯥꯝꯗꯦ ꯁꯦ ꯇꯣꯛꯑꯁꯦ ꯇꯣꯛꯑꯣ ꯗꯥꯗꯥ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯗꯥꯗꯥꯅ ꯌꯨ ꯊꯛꯂꯤꯕ ꯑꯩꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯁꯛꯐꯝ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕ ꯊꯧꯖꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯅꯣ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯊꯛꯂꯔꯣꯏ ꯌꯥꯔꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯍꯥꯏꯕꯤꯅ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯂꯩꯔꯤꯕꯗ ꯎꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯈꯪꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ
Hay, karino ko inin toribisi. Ha, ibungo, sango sa, jango. Mi, asida lakli ba imong to, adun lana kankiba tari. Jango hay ba nini nang mo? Asi hay duna, masano pa ito induna namdan sanghan kirami. Ibi hay bina, masana hayri imong nisang kibado yengdo layrami. Imong sangkri hay ba kanglabada, ibi hay bina, laisnada saw noon sinduna, laisnagi mamayda kupak na tarami. Kangra na. Karigino nang nasok, yamna na may ikay ba kangribasi mo? Ay na nangwanda, imong masikaw raw hay kiba na tro. Ato ka karigi nang namapam sida at hiyang mahing sida, pahado na isa mo tamlibadi. Ha? Nga sida lakli ba imong sina kankiugi ba to? Karino ba tawag doribasi? Ha? Karino ba? Hay mida hay sini. Karigumba, imong sina kanglagto na. Manamanin layratlaba, hayeng yum sida nang laybag pangdri kako. Asi hayram laga ibi haybi imong bisang kirami. Awaba na yom laba laisna thamoy pena ahing supa. Tabalay magi makongda pamdun lay. Layrang magi mapamda paudamduna thamoy pena kapsarami. Amaromduna ibi haybi na masanupabo langlingi kada sanghalami. Thawzasu masadiyu amukta thaktaba mi ka oibaga gyan taba khara watpa na maram oibana. Mamana silibadu adum tawrami. Nasaydi ko iri matawsing ado langlindi karisu khanglamte. Thawzal na pamungda pamdu layriba langlingi manakta sanglaktung hayrei. Song, ay ngasidi khara tawri. Nang pamlamloy hayba ay khangi. Adubu ay Thawzal na ngango loijringayda langlin na nokfe tawraga hayrei. Kaisu kaidida ngasidi ay kuya ni ginungay ba numit. Mina tawnadaba tabaksu nate. Tuhong manumita nupasing ayamba yutak naridudi. Ay kaisu kandida. Ato dada ay di punsida nung sinabado paso tamlagtri. Dada na igidi pumnama oisage ko. Ay punong sibiyo ko matampumbada. Asihay do na langlin na Thawzal gi makong pahay do na kurami. Thawzal yu nagangawani. Ngasay magi thaway oirbi laisna na makong pahay do na kapkibado po. Langlan na makong pahay do na kurumlagpaduda misagi mayay na wangkalagpani. Magi mamita langlan po laisna oy na uragdo na magi nung siba pong mapito kirami. Asum na namit ado hawkre matanggi namit ni langlan. Mawa mo oy bagi imugi thaway kang sabsan na tawrami. Maduubada ibi haybi na hayrei. Hay langlan, nang muwara niya. Tabak siya nang nasugatawa na tine sisi. Ikoy gidi tabak sunaw milay. Manaloy na tabak singa siya. Imungi amot akay sing siya. Manaloy singa doribani. Imawa pa yade niya. Lao. Siday imaga wari sadoksi. Langlan, mama amagi minungsi pangdrabi nupini. Aduna, manem na mabu luna tawbado uraga mamitagi mapisin taraklami. Ima, namo kay suwadi. Sidi ay kitapong tupani. Tabak sunaba lariba isisiso. Masa miyoy bani. Ako'y gumbani. Aduna, mating pangnaba kay sukay dida. Ima, isiso masaydagi tabak mayama tawribani. Ada, ay na kitang nanipang di ba ima? Hay, ay na haribasini. Tabak kuding mag, tabak sunaba laribasida suwan nga dabani. Kangida na, nang wawayate niya. Ado, ima di isuuning panangawri to. Nang wakal tao ko. Langlan ikay na kumlay. As, ima simo. Yang hoy, ay gidi isu na maruni. Maduna, nasawahan ba yate? Nang su, ay giniya. Isu to na piyo haribasini ko. Asum na wari sana ringayda, laisna, tonggal dagi sang lagpado, ibi haybi na urado na laura kahayrei. Hay, nang kaday sa luy ha? Nang niyong gitabag singa siya, tawda na, kaday da lay kay koy da lay tukpa ya bro, ha? Nasagi na thaw, nasana kangriba karigino, nang yung si lay ba pamdabra, ha? Yengo, nang lay tabni na, imaw sin tabag wari kay tawribasi, nang di kang din ya ha? Ibi haybi giwanga nga duda, langlen, nungay tabag paurami. Karino hay na, hayaningdaba kamzining masupawrami. Maramdi, langlendi aduki matik minungsi sawi nupini. Laisna na tap na hayrei. Ima, ay ngarang laykagi waruba koliksing to tinba sa lubani. Ay tabak lo silam labani. Jakso lo silam labani. Ada migi pot sing to. Tiyeng na tiladi. Laisna na ngang buloy jinida ibi haybina. Hay yare, nasakto yening di. Nanginasan kan bido. Tarukan. Sakto loirabadi, hana sanab sinbadi karikai. Ha, minay oirabadi niya. Minay gi mataw kang nataw. Kangida na. Mi masak kang dabisidi. Langlen, laisnagi may thongda ikay bagi mami taribada urado na.
ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯆꯥꯛ ꯊꯤꯔꯨꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯋꯥꯃꯤꯠ ꯎꯕꯤ ꯂꯥꯡꯂꯦꯟꯅ ꯃꯅꯦꯝꯕꯨ ꯋꯥ ꯃꯈꯥ ꯇꯥꯍꯟꯗꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯧꯖꯥꯜ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯆꯪꯂꯨꯗꯦ꯫ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯈꯟꯕꯅ ꯅꯣꯡꯃꯗꯤ ꯂꯩꯁꯅꯥꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ "ꯏꯆꯦ, ꯇꯥ ꯊꯧꯖꯥꯜꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯣꯡꯃꯇ ꯑꯩꯉꯣꯟꯗꯁꯨ ꯀꯧꯗꯦ, ꯑꯩꯅ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅꯤ꯫ ꯑꯩꯅ ꯀꯔꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ, ꯅꯨꯃꯤꯗꯥꯡꯁꯨ ꯍꯟꯖꯤꯜꯂꯛꯇꯦ, ꯀꯗꯥꯏꯗ ꯇꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯏꯆꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯖꯕꯅꯤ, ꯑꯗꯨꯅ ꯊꯕꯛ ꯆꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯌꯦꯡꯉꯣ, ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯀꯥꯟꯁꯤꯗ ꯁꯦꯜ ꯃꯌꯥꯝ ꯇꯥꯜꯍꯧꯔꯕꯗꯤ ꯍꯌꯦꯡ ꯋꯥꯔꯣꯏꯗꯧꯔꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯁꯥ ꯋꯥꯍꯟꯕ ꯌꯥꯗꯦ, ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ." ꯂꯥꯡꯂꯦꯟ ꯃꯕꯨꯛꯇ ꯄꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ꯫ "ꯏꯆꯦ, ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯃꯈꯣꯏ ꯇꯥꯗꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗ ꯁꯥꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯝ ꯎꯠꯇꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯅꯨꯃꯤꯠ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕ ꯈꯪꯗꯦ꯫ ꯏꯆꯦ, ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯗꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯒꯗꯧ ꯃꯤꯠꯌꯦꯡ ꯑꯃꯇ ꯌꯦꯡꯕꯤꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯧ꯫ ꯅꯣꯡꯃꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯩꯕꯨ ꯎꯔꯒ ꯎꯁꯤꯟꯅꯗ ꯁꯥꯏ꯫ ꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯌꯥ ꯑꯣꯟꯁꯤꯟꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯆꯥ ꯎꯔꯀꯥꯟꯗ ꯍꯔꯥꯎꯗꯣꯏꯅꯤ꯫ ꯃꯁꯥꯒꯤꯗꯃꯛꯅꯤ ꯃꯥꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯁꯦ, ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯑꯝꯇ ꯈꯟꯕ ꯌꯥꯗꯦꯀꯣ." ꯂꯩꯁꯅꯥ ꯈꯪꯏ ꯃꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯍꯥꯏꯕ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯕꯒꯤ ꯃꯔꯝꯁꯨ ꯂꯩꯁꯅꯥꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯉꯥꯡꯒꯅꯤ ꯆꯩꯒꯅꯤ ꯑꯃꯗꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤ ꯈꯪꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯅ ꯈꯥꯡꯖꯗꯨꯅ ꯂꯦꯜꯂꯤꯕꯅꯤ꯫ "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝꯁꯤ ꯂꯩꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ?" ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯕꯨ ꯄꯥꯈꯠꯄꯗꯨ ꯎꯠꯊꯣꯛꯇꯅ ꯃꯣꯡ ꯍꯥꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝꯁꯤ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯏꯃꯥꯁꯦ ꯃꯥꯕꯨ ꯑꯩꯅ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩ ꯅꯤꯡꯁꯤꯡꯅꯤꯡꯗꯦ, ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯇꯝꯅꯤꯡꯗꯦ꯫ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯏꯅꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯅ ꯂꯥꯡꯂꯦꯟꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯠꯍꯜꯂꯤ꯫ "ꯍꯣꯏ ꯏꯆꯦ, ꯑꯩ ꯍꯪꯂꯔꯣꯏꯒꯦ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ꯫ ꯐꯔꯦ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯆꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ, ꯏꯃꯥꯁꯨ ꯍꯜꯂꯛꯂꯅꯤ, ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯩꯁꯅꯥꯅ ꯋꯥ ꯄꯨꯝꯅꯃꯛ ꯇꯤꯟꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯊꯃꯣꯏꯗ ꯃꯄꯨꯔꯣꯏꯕꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯊꯥꯕꯜꯂꯩ ꯃꯈꯣꯡꯗ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯦꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗꯒꯤ ꯂꯩꯁꯅꯥꯗ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯋꯥꯏꯗ ꯆꯠꯂꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯅꯃꯛ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ꯫ "ꯇꯥꯗ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯁꯥꯒꯩ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯕꯗꯨꯁꯨ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯦꯗꯅ, ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ." ꯂꯩꯁꯅꯥ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ, "ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ." ꯃꯁꯤ ꯍꯥꯏꯕꯒ ꯊꯧꯖꯥꯜꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ, "ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯕꯒꯨꯝ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯄꯥꯝꯗꯦ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯩꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯤ
luhongba haiba mingthol adu khaktamak magi saruk oina thumjarabi Langlen ahing tumma yadaduna mapalda thabal magi phajau mangal adubu yengma thoklaklammi mahakna sumthoklakpada uri thabalei makong aduda leisna amadi thausa makoi anina leptuna kapminnaduna leiribado Langlen ngakna karino ina uri basibo manglat aibakna nate masi oi thukpa yaba nate masi oi tabani asi haiduna makong adu tapna thangduna sanglaklammi Langlena sanglakpado ahanbadadi khanglamdi adubu sum naksilakpadagi Thaujal amadi leisna khangprek khangna anidu makut painarambadagi khangtha thadoknarammi Langlen tapna hairei iche aina uribasibu karino masigi marumda leiriba aron masina karino aibu nanawmakni khanduna amukta mayak singna takpiyo tadasu haibiyo aingona mayak singna haibiyo asidi ai asingmadu khangningi leisna pakhatna hairei nate Langlen nang aibu lana khangano ai asingmadu haiki aina leisna na haibu loidringida Thaujal na hairei maigi dupini Langlen amadi leisna Thaujal gi wadu tabada khangprek khanglammi anidu na ngaksana leptu leiringeida makha taduna ma hairei asidi wase lotsinuna thama pamtre Langlen ekhoina nangoda wase lotsinuna thami haibugidamak nang ikhoi borogano leisna se nangi nasini aigi nupini hausikti nakoi ani nuksinana amana mabu waraunada leiminaba pami masida nakoi animak aina hairibase yaningdrabadi ai wa makha taroi leisna de masadu pakhatpada nikpagum tauri adubu Langlen di puksil saubini mama ton ya kan basare kaya khanglaklabini aduna mi amagi awaba sapsana uba ngambini maitai nupi asengmani makoi animak tasengna puksil sau manai kathokpagi thauna lei amana amabu sauningba lengnaramde wakhalai bi Langlen na mafamadu umna makupsindu nairei dada isi lao yumna sanglasi ai kari su saudi nungai tabasu leite ai isi leisna di ai isi oina phangsab ai leibak yamna phabani isi naibu kadai de soikini kadai de kari haidana kupna matam pumbada sena biri ipu roiban aibu yengsinbidi adubu madugi mahut isina ai awat pamta leihande aina wakhal nungai tab leiraba isin hekta phasili adum phanbi asuk sauna kathokpa ngambi nupidi atangmani isi kumbi nupi ai suoi pangamba oisake isi ki kathokpa ngambagi thongna pangat nanauda su pinabi iche nanauda thamoi senani sari asi haiduna leisna da khurumgi tawi leisna ngakna Langlen asi hairaga manaubu konsili aduga punna kapminai anidugi matawadu Thaujal na nungsina yenglammi mafamdu leiriba lengli paliba haipa leipal amadi nungtigi awaba nungaiba animaki paudampham oiriba thabalei khobi leirang mahaksu makhoigi matawadu ubada haraubagum mahaki masadagi nungsiraba leinam thoklaklammi thabalei khobi leirangdi sabi sanu singi awaba khangbini do madumakna mana hinadum harauribani leisna na lao imungda sanglasi nasase yam inganba yade hausikti yamna siksingadabani hoi iche leisna na dada su sangbiro Thaujal nokphet tawi aduga makoi ahum imungda sankirami asumna harau mayam adu amaga nungsinana manembasu wakhal tahanbiduna nungsina leiminaba mau ani haibadu oirami matam kharagi tongda mayamna khaurangna ngaiba Langlengi bibuk nungdagi angang nupa masama phangjarami kalen thagi matamda akanba nungsagi maisana yeibada khangmangamdadun leiramba upal wapal amadi hailei mayam amabu nonggobi sekla mahakna uraduna makhoigi awabu kokhalagi matagum nung sukta laklami mataw asigum ngasidi Langlenna ibi haibina khaurangna ngaijaba masu phanghalabada hainingai leitana haraujarami yumgi mipum khudingmak angang aduna pungluplupa haibadu oirami asumna ibi haibagi imung ngasidi ingna sikna nungaina panma haibadu oikhirami